अहानबा मक्तदा मयामबु चैनल असना अमुका हना तरामना ओक्चरी चैनल असना पुदुना लाक्चरी हॉलीवुड मूवी अनचार्टेड एक्सप्लेनेशन अनचार्टेड फिल्म असी 2022 की 18 February दा रिलीज तौखिबनी फिल्म असी की मरुओइबा सिंदी एक्शन एंड एडवेंचर फिल्म इस द मेन ओइना सकम लांगलिप सिंदी नेथन के सकम द टॉम हॉलैंड विक्टर की सकम द मार्क वालबर्ग मोन्टाडा की सकम द एंटोनियो बैंडेरस फ्लो फ्रेजर की सकम द सोफिया अली ब्रेंडो की सकम द टैटी ग्रेवेली फिल्म असी की IMDb रेटिंग द 10 की मनुंग द 6.7 फंकी रोटेन टोमेटो द 41% फंकी मेटाक्रिटिक द 47% अदुगा गूगल यूजर्स तना 89% मियामना लाइक बिनखी फिल्म असी की डायरेक्टर ना रोबेन फ्लेशर स्टोरी ना रफी ली जुटकिंस जॉन हैनले रोसेनबर्ग मार्क डी वॉकर फिल्म असी द संखिबा अपुनबा सेनफम ना US $120 million मूवी असी के एक्सप्लेनेशन हाउजरिंग ने ममांग द मयाम द करिगुंबा खरा हाइजरी चैनल असबु सब्सक्राइब तौसन बिरमु बेल नोटिफिकेशन आइकॉन सु नंबिरमु मयाम न चैनल असबु सपोर्ट तौबियो हाइजरी फरे अदुति मयाम की मतम मंहंदना एक्सप्लेनेशन असिबु हौनबा तौजरके फिल्म असी के अहान बसिन द इखोइना उरी मसिन मनाव अनि खक लोन म्यूजियम अमदा मैप अमगी ममांग द लेप्तुना लैबा ममिंगना सैम अमदी नेटिन करोमी नेटिन दे मयामना नेट हाइना सुखंगरमी मकोय अनि ऑर्फन होम अमदा पुन्ना लैबनी फरे हौजिकति मकोय अनि की वारी खंगबनिना सैम अमसुंग नेट मकोय अनि मैप अदुबु हुरानबा लाकपनी अदुबु मैप अदु हुरानबा होनरिङै खंहौदना लाइट थांगलखि मफम अदुदा पुलिस अनि अमसु चंगलखि मखोय अनिबु फाखि अदुगा ऑर्फन होम अमदा पुरकलमखि सेम अमसुंग नेट मामा मपा लेट्रे ऑर्फन होम अदुदा चरकपनी अदुगा नेट नदी मैप अदुबु हुरानबा कयारक हन्नो ममांगदसु होनखि मरमदि मैप असिदा करिगुम्बा मरु ओइबा लन थुम सना लुपागी लेफम ताकपा यावबा मैपनी ऑर्फन होम अदुगी सिक्सटर गा पुलिसिंग दुगा सखंग माइखंग नबना मरम ओइरगा नेट पु हंजन हंजन थादोखि हौजिकते सिक्सटर अदुना नेट पु थंबा पामलमदे पुलिसिंग दुदा पुखिना बसु हाइरमी नेट पुलिस दा सरेंडर तौबा पामखिदे मरम अदुना मफम अदु लोना थादोक्तुना चटनबगिदमा पोट लोइसिलुखिगे हाइजिलमलगा मागी रूमदा चंगलखि सैम न नेट ता हाइरखि आई नंग याउदना इथंत लेहौबा ngamloi आई सु नंगी नतुंगदा पुबियु सैम न मागी मंगकता सिरिबा लॉकर अदु नेट की मंगकता सीजन बिरमी लाइटर अमसु बिरमी अदुगा हाइरई मसिना आइगी अवाटपा पुमनमक नंगोंदा वाटहंदबा ओइसनु आई सोइदना हलखिनी मसी हाइरम लगा नेट थोंनाव रोमदगी लोना चेनख्रे नेट न चटखरबा मतुंग चिठी अमा मनाक्ता लेरमी चिठी अदु लौखत्तुना नेट न पिरंबा लाइटर अदुना मखादा थालगा येंगलमी वाही खरा इबा थेंगरे वाही सिंग अदुदी आइखोइनी से पेरिस की ना करा खुलबा इज्जत तौनरिबा इमुंग अमगी मचानी आइखोइ अमुक सोइदना थेंगनखिसि हौजिक सिन अमदा अमुक पुदुना लाक्चरे सिन असिदा नेट चाही 15 की मतुंगनी हौजिकति नेट चावरे मपुंग मरै फारे बार अमदसु थबक तौरमी हुरानबा मचा मसु खरसु अदुम तौरमी नुपिसिंगना सुमागी मसक मतो उबदा अदुम गाउनरमी नोंगमा नेट की बार द विक्टर कौबा नुपा अमा नेट पु उनबा लाक्लमी अदुगा हाइरगी नंगा नंगी नयाम्बा सेंगगी मरमदा आई खंगी मतम खरगी ममांगदा सैम आइगा थबक तौमिनरमी वारिसिन नेट न थवैना तासिलमदे नेट की मवंग अदु उबदा विक्टर चलगे हरम लगा चटखरे विक्टर न चटखरबगी तुंगदा नेट न मागी पॉकेट की नेट न मागी पॉकेट ता पर्स यावरमद्रे न येंगलुबदा विक्टर न कार्ड अमा हापसिलंबा थेंगनखि कार्ड अदुदा विक्टर की एड्रेस यावरमी मथंगी सिंदा नेट विक्टर की युमदा विक्टर बु उनबा लाक्लमी युम अदु यावरकलबा तुंगदा फलांग द मैप अमा थेटपो उरमी मैप अदु पिकलिंगाइदगी नेना हुराना बकन होनरंबा मैप अदुनी विक्टर सुनेट की मनाक्ता चंगलखि अदुगा हाइरे अंगांग नंग लाक्लबा लाकदबा ओइरबदी नसाई आइगा अदुम लाकमिनबसु यारबदुबु नेना अमुक हाइरखि सिगी मैप सिने आइना हुराना बहोनखिबदु सिगी मैप सिना मरम ओइरगा मी कया अमरोमसु नाउचनरगा लैरिबनी अदुबु करिमता कानबदी फंखिदे ओइदा पादबा मैपनी अदुगा
sigi maram nani Sam ga aiga su kaina hankribasi Victor na amuk hairakhi masi fagi gi wari nate ai yarage nang amadi Sam sigi maram de yamna kupna khangi haiba adubu sigi maram da di nakhoi se kaisu leite yam angang ni aduga Victor na net book ama su halami book aduda acho cho bajaha su yaklami sida uri bajaha sasi araiba asam bajahas nate masi thaina ki ari bajahas ni masi gi mamal 500 crore mukni aduga jahas sasi gi manungda crore gi pochak kaya makhoi kharana manaraga lotlaga thamli amuk makha tarakladuna net Victor na maga thabak tawminanaba offer su piki adubu net na offer adubu laukhide Victor amuk hairakhi nang munadi khalu mafam asida yorabadi nangi nayamba Sam su unava phangani haujik net mayum halakle mayumda laiba magi hanagi photo sing puthokuna yengli Sam na piramba locker adu sijillaga Victor gi thabaki offer adu yaragi haina lekhi mathangi nonganbagi sinda net amadi Victor lambida chatpu urami net na Victor da cross mark yekpa che amma uhalami aduga hairi masi icham chamba drawing paper natte masi da yegliba cross mark se mafam du yaunaba chatpada sijananaba soni Victor na amu hairi masi da aingonda ama lei ani subani amana August time auction company hairiba mafam asida lilam laubagi leiribani masi laudringa da ikoina hural hodaba yadabani mathangi sinda Victor manungdagi so adu huralaga harau tholak I khanghaudana nakan amadagi bread kaupi nupi amana Victor gi mangak samda surina thamduna harei so adu ingonda piro pumna makse bread ki boss na haibadagi tawbani boss adu gi mamingdi monkada kawi bread suma tamamada Victor gi girlfriend oirami so asigi maram dagi makhoi ani phunaki haujek bread na Victor da so pira u hairingai tanja asida security sing lakhi security lakpa adu ubada bread makhut thangthaki khangsinadaba saduna laiki tanja asil loroga Victor mafam adudagi nanthokuna thoklakhi so adu puraklabani na hojikti Victor net puduna Barcelona da chatkre Barcelona yoroklaba gi tungda Fraser kaupinupi amasu thengnare Fraser Victor bu hana na khangi net pudi khanglamde Fraser na Victor da siginu pasi kanano haina hanglami Victor na khumlaki aigi matam amagi marupni aduda net na khanglakhi atopa so ama Victor na lei haibadu Victor da leiramdre Fraser da leire haiba net na Victor da nangna adu yamna nasinthi bak nangliba kari kino haina saurki Fraser na karemnarak nang magi magun khangdri haina net amadi Victor mare yena ringai Fraser na so amadusu huralaga chenkre Fraser na chenkhiba ubada net na magi bekta check tawduna yengbada so adu yoromdre Victor na net ta hairi aidi chahi yame aduna magi matung tanaba ngamaroi nang chalo tano wahai sitabada net thinthaba tawdana Fraser bo tana rakhi Fraser su yam hai singbi nupi ni net namabu tanaba araibo oramde fana sangna tanaраklabagi tungda Fraser car amada kakhatuna thauna patauki tanja asida netsu magi car mamang yausilaktuna thatki Victor su yausilakle aduga Fraser da hairai nang lanthum mayam adu nathanta pamlaba natro fare chalo so du puraga tawbatabu so adu karamna sijanagani kadai da hangani haiba net khak tani khangliba wahi sitabadagi Fraser makhoiga punna thabak tawminaba yaramki net na Victor da hairakhi matam kuirabagi mamangda church amada maman tanglaba lanthum kaya lotlaga thangkhibagi wari lirami mathamgi sinda makhoi ohum church adu da lakle church adu yawraklabagi tungda net na mayambana piramba photo sing yenglammi photo adu da su church adu gi langla langjin khara di yawbu phangki makhoi ohum lotna church adu gi manung yausilakhi so adu gi makhun thinpham thirammi murti amagi makhada so thinpham su phangle so ani do nakan da thinjille Fraser na Victor da hairakhi kadom da laigadabano haibadu nangna larik tagi yenglaga hairo haiki Victor na su larik adu hangdoktuna yengki aduga hairai so animak chap manana clockwise haibadi yelom da layo net amadi Fraser so adu chap manana yelom da lairami so adu laibaga murti adudagi machin tumba tenjai kumlaba khara kapthoragi adubu laibak phobadagi amata palhaudre amuka hanna net amadi Fraser thawai khobak ta haptuna so adubu anti clockwise ta leirami so adu laibaga surung lambi ama thong hanglakhi net na Victor da hairai
ꯑꯩꯈꯣꯏ ꯂꯝꯕꯤ ꯑꯁꯤ ꯆꯠꯅꯕꯒꯤꯗꯃꯛ ꯁꯤꯒꯨꯝꯕ ꯂꯝꯕꯤ ꯑꯅꯤ ꯆꯠꯄ ꯇꯥꯏ ꯑꯃꯅ ꯆꯔꯆꯀꯤ ꯃꯄꯥꯟꯗꯒꯤ ꯆꯠꯀꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯐ꯭ꯔꯦꯖꯔꯒ ꯑꯩꯒ ꯁꯤꯒꯤ ꯁꯨꯔꯨꯡꯁꯤꯗ ꯆꯠꯂꯒꯦ ꯕꯤꯛꯇꯔ ꯅꯪꯅ ꯃꯄꯥꯟꯒꯤ ꯂꯝꯕꯤꯗ ꯂꯥꯛꯑꯣ ꯑꯗꯨꯒ ꯅꯦꯠꯅ ꯕꯤꯛꯇꯔꯒꯤ ꯐꯣꯟꯗ GPS ꯀꯅꯦꯛ ꯇꯧꯈꯤ ꯃꯈꯣꯏ ꯃꯁꯦꯜ ꯐꯪꯅꯅꯕ ꯕꯤꯛꯇꯔꯁꯨ ꯈꯨꯝꯃꯛꯏ ꯆꯠꯂꯣ ꯄꯥꯔꯇꯤꯁꯨ ꯇꯣꯉꯥꯟ ꯈꯥꯏꯗꯣꯛꯅꯔꯕꯅꯤꯅ ꯍꯣꯔꯦꯟ ꯃꯅꯨꯡꯗ ꯐꯔꯛ ꯇꯧꯔꯛꯀꯅꯨꯀꯣ ꯍꯥꯏꯔꯝꯂꯒ ꯕꯤꯛꯇꯔꯁꯨ ꯃꯥꯒꯤ ꯂꯝꯕꯤꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯅꯦꯠ ꯑꯃꯁꯨꯡ ꯐ꯭ꯔꯦꯖꯔ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯆꯠꯅ ꯕꯥꯔ ꯑꯃꯒꯤ ꯔꯨꯝ ꯑꯃꯗ ꯇꯥꯁꯤꯜꯂꯦ ꯃꯐꯝꯗꯨꯗ ꯅꯨꯄꯤ ꯅꯨꯄꯥ ꯃꯌꯥꯝ ꯖꯒꯣꯏ ꯏꯁꯩ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯔꯣꯟꯕ ꯆꯠꯅꯕ ꯂꯝꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯗꯤ ꯈꯪꯂꯝꯗꯦ ꯕꯥꯔ ꯑꯗꯨꯗ ꯃꯣꯟꯀꯥꯗꯥꯒꯤ ꯃꯤꯁꯨ ꯂꯥꯛꯂꯒ ꯅꯦꯠꯇ ꯐꯥꯏꯠ ꯇꯧꯕ ꯍꯧꯈꯤ ꯐ꯭ꯔꯦꯖꯔꯅ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯗꯨ ꯊꯤꯔꯝꯃꯤ ꯂꯝꯕꯤ ꯑꯗꯨ ꯊꯤꯕꯗ ꯑꯀꯥꯏꯕ ꯄꯤꯗꯅꯕ ꯅꯦꯠ ꯐꯥꯏꯠ ꯇꯧꯅꯈꯤ ꯐ꯭ꯔꯦꯖꯔꯅ ꯂꯝꯕꯤ ꯑꯗꯨ ꯐꯪꯂꯦ ꯊꯣꯡ ꯃꯆꯥ ꯑꯃ ꯄꯥꯟꯕꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯈ꯭ꯔꯦ ꯅꯦꯠꯁꯨ ꯊꯣꯡ ꯃꯆꯥ ꯑꯗꯨꯗ ꯄꯥꯏꯁꯤꯟꯈꯤ ꯑꯗꯨꯗꯒꯤ ꯊꯣꯡ ꯑꯗꯨ ꯃꯁꯥ ꯃꯊꯟꯇꯅ ꯂꯣꯟꯁꯤꯟꯖꯈꯤ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯪꯂꯕ ꯇꯨꯡꯗ ꯊꯣꯡ ꯑꯃꯁꯨ ꯂꯩꯕ ꯊꯦꯡꯅꯔꯦ ꯊꯣꯡ ꯑꯗꯨ ꯉꯁꯥꯏ ꯃꯈꯣꯏꯅ ꯄꯥꯏꯕ ꯁꯣ ꯑꯗꯨꯅ ꯍꯥꯡꯒꯗꯕꯅꯤ ꯐ꯭ꯔꯦꯖꯔ ꯁꯣ ꯑꯗꯨ ꯊꯣꯡ ꯑꯗꯨꯗ ꯐ꯭ꯔꯦꯖꯔ ꯌꯥꯝ ꯍꯔꯥꯎꯖꯈꯤ ꯕꯤꯛꯇꯔꯗꯤ ꯃꯊꯛꯇꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯌꯦꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯀꯩꯁꯨ ꯂꯩꯔꯝꯗꯦ ꯅꯦꯠꯅ ꯊꯣꯡ ꯑꯗꯨ ꯃꯈꯨꯠꯅ ꯅꯥꯟꯗꯨꯅ ꯌꯦꯡꯂꯝꯃꯤ ꯊꯣꯡ ꯑꯗꯨꯗ ꯁꯤꯝꯕꯣꯜ ꯑꯃ ꯌꯦꯛꯄ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯗꯒꯤ ꯅꯦꯠꯅ ꯁꯣ ꯑꯅꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤꯜꯂꯒ ꯁꯤꯝꯕꯣꯜ ꯑꯗꯨ ꯇꯥꯕ꯭ꯔꯥ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯣ ꯑꯅꯤ ꯑꯗꯨ ꯄꯨꯟꯁꯤꯜꯂꯒ ꯁꯤꯝꯕꯣꯜ ꯑꯗꯨ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯦ ꯃꯅꯨꯡꯗ ꯆꯐꯨ ꯑꯆꯧꯕ 3 ꯂꯩꯔꯝꯃꯤ ꯕꯤꯛꯇꯔ ꯃꯊꯛꯇꯒꯤ ꯂꯥꯎꯗꯨꯅ ꯍꯥꯏꯔꯦ ꯅꯦꯠ ꯈꯖꯥꯅꯥ ꯑꯗꯨ ꯂꯩꯔꯕꯣ ꯅꯦꯠꯅ ꯈꯨꯝꯃꯛꯏ ꯅꯪ ꯉꯥꯏꯍꯥꯛ ꯐꯥꯎ ꯉꯥꯏꯕ ꯉꯝꯗ꯭ꯔꯕꯣ ꯍꯥꯏꯅ ꯈꯨꯝꯈꯤ ꯅꯦꯠ ꯆꯐꯨ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐ꯭ꯔꯦꯖꯔꯕꯨ ꯃꯀꯣꯛ ꯃꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯀꯔꯤ ꯌꯥꯎꯔꯤꯕꯅꯣ ꯌꯦꯡꯍꯜꯂꯝꯃꯤ ꯐ꯭ꯔꯦꯖꯔꯅ ꯁꯤꯗꯗꯤ ꯊꯨꯝ ꯉꯥꯛꯇ ꯌꯥꯎꯔꯤ ꯁꯤ ꯅꯠꯇꯕ ꯑꯇꯩ ꯀꯩꯁꯨ ꯌꯥꯎꯗꯦꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯆꯐꯨꯗꯨ ꯀꯥꯏꯗꯨꯅ ꯐ꯭ꯔꯦꯖꯔ ꯑꯃꯗꯤ ꯅꯦꯠ ꯊꯨꯝ ꯃꯊꯛꯇ ꯇꯥꯈꯤꯔꯝꯃꯤ ꯅꯦꯠꯅ ꯍꯧꯒꯠꯂꯛꯇꯨꯅ ꯊꯨꯝ ꯑꯗꯨ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯕꯗ ꯃꯦꯞ ꯑꯃꯒꯁꯨ ꯊꯦꯡꯅꯔꯦ ꯍꯟꯗꯛ ꯊꯦꯡꯅꯔꯤꯕ ꯃꯦꯞ ꯑꯁꯤꯅ ꯑꯆꯨꯝꯕ ꯃꯦꯞꯅꯤ ꯅꯦꯠ ꯃꯦꯞ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯐ꯭ꯔꯦꯖꯔꯅ ꯅꯦꯠꯇ ꯅꯣꯡꯃꯩꯅ ꯇꯝꯗꯨꯅ ꯍꯥꯏꯔꯛꯏ ꯅꯦꯠ ꯅꯪꯁꯤ ꯌꯥꯝ ꯄꯪꯉꯤ ꯕꯤꯛꯇꯔꯅ ꯅꯪꯒꯤ ꯅꯌꯥꯝꯕ ꯁꯦꯝ ꯍꯤꯡꯉꯤ ꯍꯥꯏꯖꯤꯟꯕꯗ ꯅꯪꯅ ꯊꯥꯖꯔꯤꯕ ꯋꯥꯍꯩꯁꯦ ꯍꯥꯏꯕ ꯂꯣꯏꯕꯒ ꯅꯦꯠꯀꯤ ꯃꯀꯣꯛꯇ ꯐ꯭ꯔꯦꯖꯔꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯃꯅꯤꯡ ꯑꯗꯨꯅ ꯁꯨꯗꯨꯅ ꯋꯥꯟꯊꯍꯟꯈꯤ ꯑꯗꯨꯒ ꯐ꯭ꯔꯦꯖꯔ ꯃꯦꯞ ꯑꯗꯨ ꯄꯨꯔꯒ ꯆꯦꯟꯈ꯭ꯔꯦ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯒꯥꯏꯁ ꯇꯧꯃꯤꯟꯅꯁꯤ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯃꯐꯝꯗꯨꯗ ꯍꯥꯏꯕꯗꯤ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯃ ꯂꯣꯠꯂꯒ ꯊꯝꯂꯤꯕ ꯃꯐꯝꯗꯨꯗ ꯌꯧꯕ ꯉꯝꯒꯗ꯭ꯔꯥ ꯅꯦꯠꯀꯤ ꯃꯌꯥꯝꯕ ꯇꯁꯦꯡꯅ ꯎꯅꯕ ꯐꯪꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯋꯥꯔꯤ ꯑꯁꯤ ꯈꯪꯅꯕꯒꯤꯗꯃꯛ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯃꯈꯥ ꯆꯠꯊꯔꯁꯤ ꯐ꯭ꯔꯦꯖꯔ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯕꯤꯛꯇꯔ ꯑꯍꯣꯕ ꯃꯈꯨꯟ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯀꯨꯝꯊꯔꯛꯂꯦ ꯑꯗꯨꯒ ꯅꯦꯠꯅ ꯂꯩꯃꯥꯏꯗ ꯋꯥꯟꯊꯗꯨꯅ ꯂꯩꯕꯗꯨ ꯎꯈꯤ ꯕꯤꯛꯇꯔꯅ ꯈꯟꯈꯤ ꯑꯣ ꯐ꯭ꯔꯦꯖꯔꯅ ꯑꯩꯈꯣꯏꯅꯤꯕꯨ ꯑꯃꯨꯛ ꯁꯥꯟꯅꯔꯒ ꯊꯝꯂꯝꯂꯕ ꯍꯥꯏꯅ ꯅꯦꯠꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯂꯩꯃꯥꯏꯗꯒꯤ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯕꯤꯛꯇꯔꯗ ꯁꯥꯎꯅ ꯍꯪꯂꯛꯈꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯁꯦꯝ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯣꯠꯂꯤꯁꯤꯅ ꯀꯔꯤꯅꯣ ꯕꯤꯛꯇꯔꯅ ꯃꯗꯨꯒꯤ ꯐꯠꯇꯕꯤ ꯅꯨꯄꯤꯗꯨꯅ ꯅꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯝꯂꯕ
Victorna makha taraduna hairi chahi ani gi mamangda aiga sengba khazana asi thiba chatki adubu book asi yaudrabadi thiba yaroidabanina book se hana huran ba chatki book asi aikoina lotna huralaga tholakpada monkada hairiba mi phatta adugi mi singna aikoi ani tamna nongmai kapsilakhi sam din nongmaina pandona mafam duda sikhi wari tabada net amuke hena sauruduna hairi paisana aikoi mioi base mitum halle aduga nangna aibusu mafamdu yaunaba apangba siraga sijanari nangna asumna tawrongani haiba ai thajarudabani Victor amuk khumakhi hoi fare ai yarage aina nawonda oidaba ngangi haiba adubu semna sidringai haiba mafam sida yauba pamjarambani magi apamba sidi nangna pangthokpiba yaina nena amuk hairei fare aigi yamba semgi maning thunghallage mafamdu yaubadagi nanga aigagi lambi tongan chatnarase film asiga atopa sin amadana Fraser amadu Brett Moncada gi manakta leiba uri Fraser na Victor amadi neta tawsinarga aron rupum na makhangdokna bagidamak Moncada gi makhada thabak tawba oiramkhi Moncada Brett ta hairakhi nasidagi Fraser gi makhada nakhoi loinamak thabak tawradabani wafam adu tabada Brett sauningba fawi adubu hawjek makhoi lanthum adu laurunabagidam kyamba tana flight ta paiba hawkirami flight manungda makhoi na darkar orakadaba pochai khudingmak su loina yaure Moncada flight manungda tongna wari liraklammi hairiba lanthum mayamse aigi khandana lotuna thamambani adugidamakta aina ngasi fau thiduna laklibani wari liringai Brett na sauna changlaktuna Moncada gi mangakta thangna lenkhi kudak aduda Moncada sikhi Brett na amuk Fraser bu hanaba thirakhi Fraser na thawai hingnaba plane adugi pochai hapiba cargo aduda lotuna lerami Brett magi misingda haiki Fraser bu hek ubaga hatu o haina order tawki cargo aduda car amasu yaurami car adugi maningda net amadi Victor su lotna yauraklami makhoi ani car adugi maning thong hangdokuna thoglaki somda Brett na Fraser thiringai tanja adu lauraga net ka Victor ka na map adu fangki Fraser amadi Brett ki party ga nongmai kapnaki Victor na net ta hairei hawjik aikoi map asi fanglabani na parachute haptuna mafam asi thadokrasi Victor adu hairam laga chongthakre net mafam asida leihori maramdi magi mayam ba hapkiba Brett mafam asida leiba uramni Brett ta net na haiki nakoina aigi yamba sembu hapkiba natra wafam asi hairingai mafam du da yauriba pochai khudingmak parachute yawba maramna mathang paitha hawi Brett ke lanmi so pochai paitha hawriba singduna thomduna thakhi net ke mapada pochai mayam ama paiselaki net na hai singna thaiduna leiri Brett amadi magi lanmi singna net ta nomai kapsinba haurakhi net nomai na pandanaba kanna honakhi net ki makhongda parachute yawba arumba pot amagi thaurina kotuna masu plane adudagi paithaba yaurongki adubu net na pot amadagi amada mathang chongduna plane aduda hallaga karakhi plane adu yaukhalakpaga Fraser na car ama thaurakhi car aduga punna net su plane adudagi paithaminnarakhi hawjikti makhoi ani thawai hingnaba parachute mathau tarami Fraser na net ta hairi parachute yauribra haina makhoi animak parachute amate yauramde car adudagi chongthoraktuna parachute yawbo pot amada tasinki aduga net na parachute adubo chingduna paikhathanki makhoi ani samudrada tasille mafam aduda samudra mapan tamna lagle hotel ama lauraga makhoi ani leire hotel aduda leiringai net amadi Fraser photo khara puthoklaga map adu yengduna lambi thirami adubu khangba ngamkhide Fraser di waduna tumthokre net na kupna yengduna location puthokpa ngamle aduga note ama semlaga mana table da thamlamlaga masu tumkhre map aduda yauriba direction khudingmak che aduda iraga thaname nongalakle Fraser na hogalakpada net na semaga thanamba note adu thengnare madu mana lotna huralaga mathanta lanthum adubu pambagi damak chakre net chumi kap thoglakle hogalaga mana thanamba note adu yenglubada leiramdre madu urubada net nokningba phauki maramdi note adugi mathakta aranba direction iki asengba direction di net ta leiri mathangi sinda net motorboat ama thauduna magi application lomda chatki
net na bot thawraga chatpadu Brett na arapa mafam amadagi uramki net mafam adu yaure adubu bot adu thousand baya dabanina chongtharaga iroiraga changki mafam adu yausanbada sep achauba ani leibadu thengnare mafam duda changchin yenglubada sana lupa lanthum mayam ama leiba thengnare mafam asi yaunaba chatpada thawai mangba kayasu yaukrabani adubu net detect kaidana mafam adu yauba ngamkhre net na mafam aduda leiriba sana lupa singdubu paikhatuna yenglingai big victor changchalakhi aduga net ta korakhi net ngakpa phauki nang matau karam na mafam sida yaurakibano hangchi tarna khumai nang nai gi phone da GPS connect tawram libadudi nang kawra bro haina paukhum pirakhi asumna makoi ani sana singdu yenglammi Brett chu mafam duda magi lanmi singa yausilakhi madu ubada Victor amadi net marum amada changsun duna brodki Brett magi lanmi singda order tawki ship singse phajana pullo haina helicopter na ship ani adubu thangatlaga puba hauki net amadi Victor su bag amada achan basana lupa hapsan duna mafam adudagi thorai makoina thorak laba tungda ship aduda yaramba Brett ki lanmi sing fight tawnaki net su magi haijabi thaduna Brett ki lanmi singbu phuthaki picture su mina laksaba ngamkide loinamak phu duna ship adudagi inthaki Victor helicopter tamna kakhatuna helicopter adubu hijack tawba ngangkhre Brett atopa helicopter amada yauri ship amasu puri Victor ga net kagi matau adu ubada Brett na thawriba helicopter adubu Victor gi manak tamna paisallaga ship ani thengai na hanki asumna Brett na attack chataba horakhi Victor na mangonda yawba khutlai amana Brett ki helicopter da kapthaki Brett chu net na yawriba ship adu da chong tharakhi helicopter adu kai khre ship adu su singda thengduna kairaga isingda tasin khre hawjik net amadi Brett fight kanna chathari Brett na harakhi aina phangloroi da basana singsi na khoisu amata phanghaloi haina ship adu dagi break fana basakti yotum adu isingda thadaki hawjik ship adu pallabani na helicopter su mafam duda khanglep lepkhre Victor gi sana yawba back to su tagada bagi yanduna leire Victor su helicopter adu bu autopilot mode ta thanamlaga back adu lokhanaba honaki net su jahas adu bu pulliba thauri aduda Victor gi manak yaunaba karakpa Victor na urami net ki hek matungda Brett su karai Victor ngai hak wakhal tawraga pamu magi sana yawba khaw aduna Brett ki makok mapata na thadarami Brett bag aduna panbadagi punna isingda tasanki net su Victor na makhut paiduna singkhat pire jahas adu gi break aduna kanna yanbana maram oiraga helicopter da pulli pathauri adu tatuna Brett ki makok mapada jahas adu su tasanki Brett su mafam aduda sikhi jahas adu isingda tapna lupa haurakhi netna Victor da hairei hawjik su sana lupa singse lawruba yakhini Victor na khumai hawjik ti matam loikre Philippine government na lawba lakle makhut thinduna hairami hawjik ti government ki loina oikrani si hairam laga nungai tana Victor helicopter ki driver seat ta phamkhre net su sangsal laktuna phamkhre aduga netna Victor da hairam khi karigino nangna aduk wakhal hanthari dubu yengo aina nangi damak gift purakli hairaga netna masadagi sana amamam mayam lauthorei Victor adu ubadagi haraukre makhoi ani harau helicopter pairaga lakli Victor na makha da motorboat ama thorokpa ui haiduna yenglubada Fraser makhoi gi matung innarakpa oirami adubu karidi upai lei amana makha dani amana mathakni netna su noklaga yengtharami net ki mayamba semsu sibo oiramdre jail amada leiba oirami asumna wari sa-saduna net amadi Victor helicopter paiduna chatkre film asi matang asida loijare mayamda channel asigi maikai dagi support tawbiu haina amuka hanna haijari